ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯃꯥꯡꯗꯒꯤ ꯂꯩꯔꯤꯕ ꯃꯤꯒꯤ ꯄꯦꯔꯥꯃꯤꯇꯤ ꯄꯣꯁ ꯃꯃꯥꯡꯗꯨꯗ ꯃꯣꯏ ꯃꯩ ꯊꯥꯒꯠꯂꯛꯄ ꯃꯩ ꯆꯦꯜꯂꯛꯄꯗꯨꯕꯨ ꯌꯦꯡꯉꯨꯅꯦ ꯆꯦꯜꯂꯛꯏꯕ ꯃꯤ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯄꯦꯔꯥꯃꯤꯇꯤ ꯐꯣꯔꯁꯀꯤ ꯀꯦꯝꯗ ꯑꯃꯨꯛ ꯆꯪꯉ ꯂꯩꯔꯤꯕꯅꯤ ꯄꯨꯂꯤꯁꯀꯤ ꯀꯦꯝ ꯆꯪꯁꯤꯜꯂ ꯂꯩꯔꯤꯅꯤ ꯑꯗꯣ ꯃꯣꯏꯁꯦ ꯀꯅꯥꯅ ꯃꯩ ꯊꯥꯔꯛꯏꯅꯣ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝꯗꯣ ꯀꯣꯀꯤꯔꯥ ꯀꯣꯇꯦꯕꯨ ꯊꯥꯔꯛꯏꯅꯦ ꯑꯗꯣ ꯃꯣꯏ ꯉꯝꯕ꯭ꯔꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯂꯧꯕ ꯉꯝꯕ꯭ꯔꯕ ꯍꯥꯏꯗꯤ ꯃꯇꯝꯗ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯅ ꯂꯩꯔꯤ ꯃꯌꯥꯝ ꯌꯦꯡꯉꯨꯕꯁꯦ ꯀꯔꯤꯒꯤꯅꯣ ꯄꯨꯂꯤꯁꯄꯨ ꯑꯗꯨꯃꯥꯏꯅ ꯃꯄꯥ ꯄꯥꯡꯒꯜ ꯁꯣꯟꯗꯅ ꯑꯩꯈꯣꯏ ꯊꯝꯕꯤ ꯀꯔꯤꯒꯤꯅꯣꯕ ꯃꯃꯥꯡꯗ ꯃꯤꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯃꯩ ꯊꯥꯗꯣꯛꯑꯦ ꯃꯤ ꯀꯥꯞꯇꯅ ꯍꯥꯠꯂꯛꯑꯦ ꯑꯗꯨ ꯍꯥꯏꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯀꯩꯗꯧꯒꯦꯕ ꯑꯩꯗꯤ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁꯅ ꯑꯉꯥꯡ ꯃꯤꯒꯤ ꯆꯥꯛꯀꯨꯗꯣ ꯃꯤ ꯑꯉꯥꯡ ꯊꯥꯊꯛꯀꯤ ꯑꯉꯥꯡ 3 ꯀꯣ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝ ꯀꯣ ꯐꯥꯗꯅ ꯇꯧꯈꯤꯕ ꯃꯇꯝꯗꯨꯗ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁ ꯏꯆꯥꯎ ꯆꯥꯎ ꯂꯩꯔꯤ ꯖꯤꯔꯤꯕꯥꯝ ꯄꯨꯂꯤꯁꯅ ꯑꯗꯨ ꯃꯣꯏ ꯃꯇꯝ ꯆꯥꯅ ꯃꯣꯏ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯊꯦꯡꯅꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯄꯨꯂꯤꯁꯇꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯟꯅ ꯊꯝꯃꯦꯕ ꯄꯨꯂꯤꯁ ꯑꯩ ꯁꯥꯎꯕ ꯅꯠꯇꯦ ꯄꯨꯂꯤꯁꯇꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯟꯅ ꯊꯝꯃꯦ ꯈꯨꯠ ꯈꯨꯠꯂꯥꯏ ꯃꯥꯒꯤ ꯒꯥꯔꯤ ꯅꯨꯡꯗꯤ ꯇꯩꯐꯝ ꯊꯣꯛꯄ ꯃꯦꯟ ꯄꯥꯋꯔ ꯂꯩꯇꯦ ꯄꯨꯂꯤꯁꯇꯣ ꯑꯩꯈꯣꯏ ꯅꯝꯊꯅ ꯊꯝꯕꯒꯤ ꯃꯐꯝꯗ ꯂꯩꯌꯦꯕ ꯃꯗꯨ ꯄꯨꯂꯤꯁꯁꯤ ꯌꯥꯝ ꯐꯕꯅꯤ ꯃꯣꯏꯕꯨ ꯀꯅꯥꯅ ꯅꯝꯊꯔꯤꯅꯣ ꯅꯨꯡꯄꯥꯛ ꯃꯈꯥꯗ ꯂꯩꯕ ꯇꯤꯡꯊꯧꯗꯣ ꯑꯗꯨꯃꯥꯏꯅ ꯊꯝꯕꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯌꯦꯡꯕ ꯇꯥꯏꯌꯦꯕ ꯑꯗꯨꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯗꯒꯤ ꯏꯁꯇꯦꯠ ꯈꯨꯗꯤꯡ ꯄꯨꯂꯤꯁꯇ ꯄꯥꯡꯈꯟꯒꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯄꯥꯛꯊꯣꯛ ꯊꯣꯛꯄ ꯃꯊꯧꯗꯣ ꯄꯥꯛꯊꯣꯛ ꯄꯥꯛꯊꯣꯛꯀꯗꯕꯅꯤ ꯃꯣꯏꯕꯨ ꯅꯝꯊꯅ ꯊꯝꯃꯦ ꯃꯑꯣꯡ ꯃꯥꯟꯕꯒꯨꯝꯕ ꯇꯧꯔꯛꯏꯁꯦ ꯑꯩꯈꯣꯏ ꯇꯧꯍꯜꯂꯣꯏꯗꯧꯕꯅꯦꯕ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯅꯥꯗꯅ ꯂꯣꯏꯔꯕ ꯆꯥꯕ ꯊꯛꯄ ꯐꯪꯗ꯭ꯔꯕ ꯂꯥꯏꯅꯥ ꯆꯤꯜꯂꯦ ꯂꯣꯏꯔꯀꯥꯟꯗ ꯂꯥꯁꯇ ꯗꯥꯛꯇꯔ ꯇꯤꯝ ꯑꯃ ꯂꯥꯛꯑꯒ ꯂꯥꯏꯌꯦꯡꯉꯛꯄꯗꯨꯅꯦꯕ ꯁꯤ ꯚꯤꯇꯥꯃꯤꯟ ꯀꯥꯞꯁꯤꯜꯂꯁꯤ ꯀꯥꯏ ꯁꯤ ꯀꯥꯞꯄꯁꯤ ꯀꯥꯏꯅ ꯑꯗꯨ ꯐꯔꯛꯑꯁꯨ ꯃꯍꯧꯁꯥꯒꯤ ꯍꯦꯜꯊꯤ ꯃꯦꯟꯗꯨꯅ ꯑꯣꯏꯔꯔꯣꯏꯕ ꯃꯄꯨꯡ ꯐꯥꯕꯗꯨꯗꯤ ꯑꯗꯨꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯇꯧꯕꯤꯔꯤꯁꯦ ꯑꯋꯥꯠꯄ ꯉꯥꯛꯇ ꯊꯝꯕꯤꯔꯕ ꯀꯣ ꯑꯗꯨꯁꯨ ꯂꯩꯅ ꯀꯥꯎꯟꯇꯔ ꯑꯦꯖꯦꯟꯁꯤ ꯊꯦꯡꯅꯗꯅ ꯑꯃ ꯊꯦꯡꯅ ꯂꯥꯛꯏꯕ ꯑꯗꯨ ꯂꯩꯅ ꯑꯗꯣ ꯍꯧꯖꯤꯛ ꯋꯥꯏꯗꯅꯤ ꯃꯣꯏꯅ ꯒꯥꯔꯤ 193 ꯄꯤꯔꯛꯑꯦ ꯂꯨꯄꯥ ꯀ꯭ꯔꯣꯔ 133 ꯀꯥꯏꯊꯣꯛꯑꯦ ꯍꯦꯟꯅ ꯁꯤ ꯇꯧꯔꯛꯑꯦ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏꯁꯦ ꯅꯨꯡꯁꯤꯕꯤꯔꯛꯑꯦ ꯍꯥꯏꯅ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯁꯦ ꯃꯣꯏꯅꯁꯨ ꯎꯠꯂꯤꯅꯤꯅꯦ ꯇꯁꯦꯡꯅ ꯎꯠꯂꯤꯅꯦꯕ ꯂꯥꯟꯗꯤ ꯂꯣꯏꯁꯤꯟꯕꯤꯗꯕ ꯑꯗꯨꯒ ꯉꯔꯥꯡꯒꯤ ꯒꯥꯔꯤ 100ꯒ ꯑꯩꯈꯣꯏꯒꯤ 63 ꯆꯠꯂꯒ ꯃꯅꯤꯄꯨꯔ ꯂꯥꯟ ꯂꯣꯏꯁꯤꯟꯗꯣꯏꯖꯥꯠꯂꯥ ꯃꯅꯤꯄꯨꯔꯁꯤꯗ ꯁꯤꯖꯤꯟꯅꯔꯒ ꯂꯥꯟ ꯂꯣꯏꯁꯤꯜꯂꯗꯤ ꯑꯁ ꯅꯨꯡꯉꯥꯏꯅꯤꯍꯦ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯅꯤ ꯑꯗꯣ ꯁꯤ ꯇꯧꯔꯛꯑꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯇꯨ ꯅꯝꯊꯅ ꯊꯝꯃꯤꯕ ꯑꯩ ꯍꯥꯏꯁꯦ ꯑꯗꯨꯗꯤ ꯂꯥꯏꯅ BDF ꯄꯥꯔꯁꯅꯦꯜ ꯃꯤꯒꯤ ꯂꯤꯁꯤꯡ ꯂꯩꯔꯤꯁꯦ BDF ꯄꯥꯔꯁꯅꯦꯜ ꯂꯩꯔꯤꯕ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯊꯝꯒꯦꯕ ꯔꯁꯟ ꯃꯅꯤ ꯑꯗꯒꯤ ꯃꯥꯒꯤ ꯐꯤ ꯗ꯭ꯔꯦꯁ ꯄꯤꯗꯕ ꯃꯌꯥꯝ ꯂꯩꯔꯤꯕꯅ ꯑꯩꯈꯣꯏꯗꯤ ꯂꯩꯔꯤꯕꯅꯤꯅ ꯂꯤꯁꯤꯡ 10 ꯃꯣꯏꯒꯤ ꯂꯩꯔꯤꯁꯦ ꯃꯁꯥꯒꯤ ꯐꯥꯎꯗ ꯐꯪꯐꯝ ꯊꯣꯛꯄ ꯐꯪꯗꯗꯅ ꯂꯩꯔꯤꯕꯅꯦꯕ सिबोगी सिदो अचुक अदुम लाक्दरबने बजी पुलिस तौना सबेटे मोगे पुंग कुमरी मथौ तौरिबा बीजे पर्सन सिंग जो मोदे फंगन थोक अमता फंगनदना अरो अखोगी लेरिबा अदि जिंग सिदबु यंगो बाइदे बुट अदि मो अदि मोगे टुपी खोंग प्रोगु पीदबा सुम लेजनको सि लेरिबको अदुना आइना हाबदि मनु पुलिस है अखोगी जंगने सरुनी मियामगी पुलिस को लोन ऑर्डर लंथुंग ngapda moina loriba counter agency thengnaba te jo thengnama tamda mon toriba songsi amda kogi yam thagi ngai neba ada mani police ne apang kananji mogi men por fajan anji ko ari moida phang thogu phangalaga mogi fajan matum kagan jaba adontra mani police lei leina mamang da kogi jummai tharo mi hat par keto gam dobdo susan pun khudam atei khudam de kapok bid khudam silkhum bayam do aduri kanaro ba अदु फिल्मना मने पुलिस अब थंबिगनो बा आइजे अदु थंबिगनो अदरा आइना हाजेबदि यूनियन होम मिनिस्टर अरे भारत के प्राइम मिनिस्टर कितंग दि अखोय हकबल्ले चाहि हुमजिरा नोइना प्राइम मिनिस्टर नुमतंग लेंगा मी पाइ रे को अदुगा को यु लोइना होम मिनिस्टर लामी नि लेरमी हुमनीरा कावरे सब्जेक्ट करेक्शन को अदु यंगिना बगा मणिपुर के लांजे लुसन बजे उन होने बिदे भारत से मालम की लेबाक सिंह लोग अखोई की मिसिंग यामला मीदा पांग कमदा मरिक सुबदे ये अदो अबुक्तंग दि लोना मणिपुर अखोई स्टेट बार्डर पोक्तुइ मचा मा पोक्तु मचा उनि जिंगिदे बेंग से तोपिरो र मणिपुर की ओरेबा चीफ मिनिस्टर सॉरी एक्सक्यूज मी एमएलए मैम नो अमतक चमनान बिरो चा मानद्र इरबा मणिपुर से अखोई की मतमदा कांगकों चाइबे जो ओइरेको सही तरह खुंताक पाइबो अनि सुबबु उदोरेको बदर तुंगी मिरोना अखोइजे तिन सिलौरगनी अखोइजे लोन इंटरेस्ट की लमाई इहुरगनी अदुना भारत लंगना जिंगी मेंसे अखोइ नुवाइते इरेबा मणिपुर यमदम हेना कन लेते हारगा दिल्ली दे लेंबिरो चीफ मिनिस्टर ना चुंगिरगादा यमदम पुंजे लगादा भारत लंगा की मेंसे सुम थोक्तना ने मणिपुर कनगदबनी अफो बुजे नबते रोज खंगदा मोय माथिबो पिगदबनी हाइबसे पसि ngमगदि ओरगदि नुबो नखोंग हामले कोना को
nangan na hong sara poge ngai bak ning manu jini hai to hai je ai hi to view ai tham je